Online Manipuri nungthilgi pau miyeng tabiriba pumnamakpu thoilai shrumna khurumjari ahanbada maroiba pau. Source amagi matung inna Central Lengangna Chief Minister N. Biren Singada Unified Command Authority ki fam khusinnadrabadi mahaki famdagi resign tawgani hairi. Makha tarakpada ngarangi jiri ki thodokta laikhidraba athauba baspati mayum henthoibagi laihoriba angangsing Imphal da tambagi daita aina lawgani angamba selgi mating su pangani thongna faba aseng bai khoigi heroni. Makha tarakpada nahan kautru ki thodokta laikhidraba ngangbam surbalagi machanupi hojik soktuna layeng liba mahaki mai masing tambadasu aihangna choba thodang lawgani haina lisipria kangujamna haikre. Makha tarakpa update asidi Youth of Manipur dagi lakhocharage. Hojik Honorable CM na Unified Command Authority P. from Thadokani Haribasi Nupathokpa statement ni Manipur miyam na ngainaramba su wahi simak Commandant Akaski Karemnaba manba thong action law naba taksilakdi. Jiribamda laiba kuntraga mapan suba Assam Rifles ki Commandant Akas na Jiribam ki chingdong laikai gi mera pai bisingda karemnaba manba thong chathakiba video footage ama social media da viral oirakre. Ngasi ayu anganbada district asigi manung chana laiba ningthem khunau khulda kuki khulai paiba singna changsil laktuna phamungda tumna laiba maitai khunja ama nongmena kaptuna halamkiba amadi mafam aduda khutoknabada kuki khulai paiba mari amadi maitai khul ngakpa ama laikhidabani thododu thokhraba matung CO Akasna luchingba khongbu amana mafam adu tamna changsilakpada chingdong laikai mapada maira paibi singna changba thingki ima ibel singa maikaidagi AR sing mafam adudagi hankro haibana chingba khongjang changsinbada Commandant Akasna manakong mentionna khara launa hayu tade haina nokrem haigem nabagi matau utpagi video ama viral oirakhibani thodo adogi video social media da viral oirakpadagi CO asigi mathakta chapchaba action pinaba maikai kayadagi taksinnarakli. Manipur thokliba irang asida Central Force singna kuki khulai paiba singi maikai da leplabra haina miyamna wahang khangnaringai cherakta CO Akasna mara paibi singna chathariba thawong asina miyamna khaliba wakhalon asi mayek sengale haiba wafam sing thamnarakli. Yumlon nabaga nungsi chanana laiminage hairabadi achepa sambal khaba mathau tai. Yumlon naba singa nungsi chanana laiminage hairabadi ngamkhagi achepa sambal khagadabani ngamkhagi sambal khadrabadi nongma natraga nongma ngamkhagi choyenaba leirakani nungsinana leirakhiba yumlon naba leibak sing aduki marakta nungsinadabagi maru ngamkhaina hulakani. Adungai Chris 1467-1508 kiyambagi matamda Manipurgi lam asi kaboga maiteiga lamkhai lepnabagi matangda maiteina mungkhong mungaindagini nongpok loijari chingchang makharomdana takel nongchuptana kasar awanglomdana tekhau asam mathangda chinaga tainaba fawbo oiramba wafam thengnei Christafta 1639 da Urak Konthauba ningthaugi matamda Burmagi Kale leibak fawa oirami British Sarkar gi political gi warol number 123 February Chris kum 1835 tasu Manipur awanglamkai kayat amuka macha khaina uli kabo tampak pumnama kasar gi ayamba lam lusagi awang nongpok thangba saru Donasri amadi dongeng turen singi tampakta leiriba umangi paring asi fawba Manipur gi lamkai kayat ki maning Chalami Chris 1842 fawbada Leramba lamkai gi kayat asi Teli Jo kauba chingdol adu haigat khraga nongpok pangba chingi namlonda turel macha ama senthari turel asi patkoi chingi lamdamda thengna koina laklaga mamaputra turel gi khonglam singa irabati turel gi irong singa chen samnali asiguma turel macha asina matam adugi lamkhai urami turel asibu patkoi chingi lambi mayada samnaliba pankhai kayat asibu Manipuri awang lamkhai oina yanaki Manipur gi British amasung Manipur Sarkar na case 1833 da taunakhiba sandigi ahanba Cherolda ulibadi Manipurgi ningthauna Chandrapur Karsarda thamliba thana asi lothokadabani thana asi jiri tural nongpok torban semgani haiba warol asina taglibadi British Sarkar na makhoi khudongchana masingi haiba uli Manipurgi ngamkhaida choyena bakaya leiraki matam gi ningthau singna magi mapangal mathauna maring jelna lamkhai gi pak chawba hengatpa amadi hanthabagi wafam leiraki Manipur machin ngai maning tamba leibak ama oirami matungda British Sarkar na loi chansinduna 1891 to 1947 fawba chahi yankhai tarung mikha pona leiraki ningthau Buddha Chandragi matam 1947 gi March tang 10 da Manipur amuk hanna maning tamba leiba oiki adubu 1949 gi October tang 15 da Manipur lengak lon gi thabak pumba Bharat Sarkar na loksinki Manipur na Bharat ki phibanung da laikhraba matung da lamkhai gi chayena mathang leirakpa uba fangli ing 1975 ki matam da Manipur gi lamkhai mawong aman chatharakpa gi miyeng ama uragle Myanmar Sarkar na hana gi lamkhai gi more gi lak chaw fawa Lansai laktuna Manipur Sarkar gi inspection banglo gi chingkhong maktada international boundary uyung yungsilakhi bagi wathok leiraki mangi matam singda
ꯂꯣꯛꯆꯥꯎꯗ ꯁꯥꯔꯤꯕ ꯊꯣꯡ ꯑꯁꯤ ꯕꯔꯃꯥ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯇꯪꯈꯥꯏ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤ ꯕꯔꯃꯥ ꯁꯔꯀꯥꯔꯅ ꯄꯨꯝꯅꯃꯛ ꯂꯧꯁꯤꯟꯈꯤꯕꯒꯤ ꯃꯑꯣꯡ ꯆꯠꯊꯔꯛꯈꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯔꯣꯏꯕ ꯉꯝꯈꯩ ꯑꯣꯏꯔꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯥꯎꯟꯗꯔꯤ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯑꯅꯤꯒꯤ ꯃꯔꯛꯇ ꯉꯝꯈꯩꯒꯤ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥꯒꯤ ꯂꯝ ꯃꯥꯡꯂꯦ ꯍꯥꯏꯕꯒꯤ ꯋꯥꯊꯣꯛ ꯂꯩꯔꯤ꯫ ꯂꯣꯏꯅꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯝꯈꯩ ꯃꯅꯨꯡ ꯂꯥꯟꯁꯤꯜꯂꯛꯂꯒ ꯕꯣꯔꯗꯔ ꯄꯤꯂꯔ ꯌꯨꯡꯕꯒꯤ ꯊꯕꯛꯁꯤꯡ ꯂꯦꯞꯇꯅ ꯆꯠꯊꯕꯒꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯐꯝꯁꯤꯡ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯉꯝꯈꯩ ꯂꯥꯟꯁꯤꯟꯅ ꯕꯣꯔꯗꯔ ꯄꯤꯂꯔ ꯌꯨꯡꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯀꯟꯕ ꯈꯣꯜꯂꯥꯎꯁꯤꯡ ꯂꯩ꯫ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯃꯥꯡꯍꯜꯂꯣꯏ ꯍꯥꯏꯔꯕꯁꯨ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯃꯥꯡꯈꯤꯕꯗ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯕꯒꯤ ꯃꯑꯣꯡꯗ ꯂꯩꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯏꯟꯇꯔꯁ꯭ꯇꯦꯠ ꯑꯣꯏꯔꯤꯕꯅ ꯅꯥꯒꯥꯂꯦꯟꯗ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯑꯅꯤꯒꯤ ꯉꯝꯈꯩꯗ ꯆꯥꯎꯅ ꯆꯌꯦꯠꯅꯕ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ꯫ ꯅꯥꯒꯥꯂꯦꯟꯗꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯎꯈ꯭ꯔꯨꯜꯒꯤ ꯁꯔꯨꯛ, ꯖꯨꯀꯣ ꯚꯦꯂꯤ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯨꯡꯖꯣꯏ ꯚꯤꯂꯦꯖꯇ ꯂꯝ ꯈꯣꯞꯆꯤꯜꯂꯛꯂꯦ꯫ ꯍꯥꯏꯕꯒꯤ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯉꯁꯤ ꯐꯥꯎꯕ ꯂꯩꯈꯥꯏ ꯇꯥꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯁ꯭ꯇꯦꯠ ꯕꯥꯎꯟꯗꯔꯤꯒꯤ ꯆꯌꯦꯠꯅꯕ ꯑꯁꯤꯗꯒꯤ ꯉꯝꯈꯩ ꯋꯥꯡꯃꯗ ꯈꯨꯟꯗꯥꯔꯤꯕ ꯈꯨꯜ ꯑꯅꯤꯒꯤ ꯃꯤꯌꯥꯝ ꯃꯔꯛꯇ ꯃꯨꯛꯅꯕ, ꯌꯦꯡꯊꯤꯅꯕ ꯑꯃꯗꯤ ꯅꯨꯡꯁꯤꯅꯗꯕꯒꯤ ꯃꯔꯨ ꯍꯨꯜꯍꯜꯂꯤꯕꯁꯤ ꯃꯇꯝ ꯆꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯁ꯭ꯇꯦꯠ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯈꯩꯒꯤ ꯆꯌꯦꯠꯅꯕ ꯊꯣꯛꯅꯅꯕ ꯑꯊꯨꯕ ꯊꯧꯔꯥꯡ ꯂꯧꯈꯠꯐꯝ ꯊꯣꯛꯏ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯃꯇꯝ ꯄꯨꯝꯕꯗ ꯉꯥꯛ ꯁꯦꯟꯅꯅꯕ ꯑꯃꯗꯤ ꯌꯨꯝꯊꯪꯅꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯒꯤꯗꯃꯛ ꯉꯝꯈꯩꯒꯤ ꯑꯆꯦꯠꯄ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯋꯥꯔ ꯐꯨꯇꯤꯡꯗ ꯂꯧꯈꯠꯄ ꯃꯊꯧ ꯇꯥꯏ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯩꯅꯝꯑꯕꯤ ꯄꯤꯄꯥꯛꯀꯤ ꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯁꯦꯜ ꯈꯥꯏꯔꯝꯕꯒꯤ ꯃꯈꯣꯡꯗ ꯀꯥꯞꯇꯨꯅ ꯋꯥꯔꯛꯄ ꯑꯣꯏꯔꯝꯂꯦ꯫ ꯃꯩꯅꯝꯑꯕꯤ ꯄꯤꯄꯥꯛꯀꯤ ꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯁꯦꯜ ꯈꯥꯏꯔꯝꯕꯒꯤꯗꯃꯛ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯋꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ ꯄꯤꯄꯜꯁ ꯔꯤꯚꯣꯂꯨꯁꯅꯔꯤ ꯄꯥꯔꯇꯤ ꯑꯣꯐ ꯀꯪꯂꯩꯄꯥꯛ ꯄꯤꯄꯥꯛꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯈ꯭ꯔꯦ꯫ ꯄꯤꯄꯥꯛꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯄꯕ꯭ꯂꯤꯁꯤꯇꯤ ꯑꯦꯟꯗ ꯄ꯭ꯔꯣꯄꯥꯒꯥꯟꯗꯥꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯑꯣꯐꯤꯁꯥꯔ ꯃꯉꯥꯜ ꯈꯨꯃꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯏꯔꯝꯗꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯕꯨ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯛꯄ ꯂꯥꯂꯣꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯊꯅꯤꯛ ꯀ꯭ꯂꯤꯟꯁꯤꯡ ꯑꯃꯗꯤ ꯖꯤꯅꯣꯁꯥꯏꯗꯅꯆꯤꯡꯕ ꯆꯠꯊꯗꯨꯅ ꯃꯤꯆꯝ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈꯤꯕꯒ ꯂꯣꯏꯅꯅ ꯌꯨꯝ ꯃꯩ ꯊꯥꯕ, ꯅꯣꯡꯃꯩ ꯕꯣꯝꯕꯅꯆꯤꯡꯕ ꯀꯥꯞꯁꯤꯟꯕ, ꯑꯅꯧ-ꯑꯅꯧꯕ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯗ ꯋꯤꯄꯟꯁ ꯑꯃꯁꯨꯡ ꯃꯣꯗꯔꯟ ꯇꯦꯛꯅꯣꯂꯣꯖꯤ ꯍꯥꯏꯕꯗꯤ ꯗ꯭ꯔꯣꯟ ꯑꯃꯗꯤ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛꯅꯆꯤꯡꯕ ꯆꯠꯊꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤꯗꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯕ ꯇꯥꯡꯀꯛ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯅꯤꯁꯥꯗ ꯂꯥꯏꯆꯨꯔꯕ, ꯗ꯭ꯔꯒ ꯆꯥꯕ, ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯂꯩꯕꯥꯛ ꯅꯤꯡꯕ ꯁꯥꯗꯨꯅ ꯅꯤꯡꯇꯝ ꯌꯥꯑꯣꯜꯒꯤ ꯃꯤꯡꯗ ꯃꯅꯤꯡꯇꯝꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗꯒꯤ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯇꯧꯕꯒꯤ ꯊꯕꯛ ꯀꯪꯂꯩꯄꯥꯛꯇ ꯄꯥꯛ ꯁꯟꯅ ꯆꯠꯊꯔꯛꯂꯤ꯫ ꯄꯥꯔꯇꯤꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯏꯔꯤꯕ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏꯒꯤ ꯊꯕꯛ ꯑꯁꯤꯗ ꯍꯛꯊꯦꯡꯅꯅ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃ ꯍꯧꯈꯤꯕ ꯆꯩꯆꯠ 5ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯕꯗ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯑꯃꯗꯒꯤ ꯄꯤꯄꯥꯛꯀꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯇꯥꯛꯁ ꯐꯣꯔꯁ ꯑꯃꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯐꯥꯔꯕ ꯃꯇꯨꯡ ꯇꯥꯛꯁ ꯑꯁꯤꯒꯤ ꯀꯁꯇꯗꯤꯗ ꯊꯝꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯗ ꯃꯐꯝ ꯀꯌꯥꯗꯒꯤ ꯄꯤꯄꯥꯛꯀꯤ ꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯁꯦꯜ ꯈꯥꯏꯔꯝꯈꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯉꯥꯛꯄꯤꯐꯝ ꯂꯩꯇ꯭ꯔꯕ ꯃꯔꯥꯜꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯉꯔꯥꯡ ꯁꯦꯞꯇꯦꯝꯕꯔ ꯆꯩꯆꯠ 6ꯀꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3:30 ꯇꯥꯕ ꯃꯇꯝꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯋꯥꯡꯉꯨ ꯅꯥꯔꯥꯜ ꯆꯤꯂꯛ ꯂꯝꯂꯣꯡꯗ ꯌꯦꯠ ꯊꯪꯕ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯋꯥꯔꯛꯈ꯭ꯔꯦ꯫ ꯄꯤꯄꯥꯛ ꯁꯥꯔꯒ ꯃꯤꯌꯥꯝꯗ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯎꯀꯥꯏ ꯇꯛꯄꯒꯨꯝ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯇꯧꯔꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯩꯅꯝꯑꯕꯤ ꯑꯄꯣꯛꯄ ꯑꯦꯝ. ꯃꯅꯤꯒꯣꯄꯥꯜ ꯑꯄꯣꯛꯄꯤ ꯃꯩꯅꯝ ꯅꯣꯂꯤꯅꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯊꯧꯅꯥꯎꯖꯝ ꯂꯩꯀꯥꯏꯅꯤ꯫ ꯃꯤꯌꯥꯝꯗ ꯑꯀꯤ ꯑꯈꯪ ꯄꯤꯗꯨꯅ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯇꯧꯔꯛꯂꯤꯕ ꯑꯕꯤꯅ ꯃꯁꯥꯅ ꯂꯪꯖꯔꯨꯔꯤꯕ ꯃꯔꯥꯜꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯈꯤꯗ꯭ꯔꯕꯁꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯄꯥꯔꯇꯤꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯉꯁꯤ ꯃꯍꯥꯛꯅ ꯐꯪꯂꯤꯕ ꯆꯩꯔꯥꯛ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯒꯅꯤ꯫ ꯑꯕꯤꯕꯨ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯗ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯆꯠꯊꯃꯤꯟꯅꯔꯝꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯃꯤꯡ ꯃꯊꯥ ꯑꯃꯗꯤ ꯂꯩꯐꯝꯅꯆꯤꯡꯕꯁꯨ ꯄꯥꯔꯇꯤꯒꯤ ꯀꯁꯇꯗꯤꯗ ꯂꯩꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯈꯣꯏ-ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯃꯃꯤꯡ ꯃꯊꯥꯅꯆꯤꯡꯕꯗꯤ ꯐꯣꯡꯗꯣꯛꯆꯔꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯃꯁꯥꯅ ꯈꯪꯅ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯄꯥꯔꯇꯤꯗ ꯆꯪꯖꯔꯛꯀꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯕꯤꯅ ꯐꯪꯂꯤꯕ ꯆꯩꯔꯥꯛ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯆꯩꯔꯥꯛ ꯑꯃ ꯄꯥꯔꯇꯤꯅ ꯄꯤꯒꯅꯤ ꯍꯥꯏꯅ ꯆꯦꯛꯁꯤꯟ ꯋꯥꯍꯩ ꯑꯁꯤꯃꯁꯨ ꯈꯪꯍꯜꯂꯤ꯫ ꯑꯔꯣꯏꯕꯗ ꯏꯔꯩꯕꯥꯛꯆꯥꯁꯤꯡꯗ ꯅꯤꯡꯁꯤꯡꯖꯕ ꯋꯥꯐꯝ ꯑꯃꯅ ꯄꯤꯄꯥꯛꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗꯒꯤ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯄꯤꯕꯤꯅꯕ ꯍꯥꯏꯖꯕ ꯃꯇꯝꯗ ꯄꯥꯔꯇꯤꯒꯤ ꯂꯦꯇꯔꯍꯦꯗꯇ ꯆꯪꯈꯣꯟꯕ ꯃꯩꯇꯩ ꯔꯦꯚꯤꯅ꯭ꯌꯨ ꯆꯤꯐ, ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯐꯥꯏꯅꯥꯟꯁ, ꯄꯤꯄꯥꯛꯀꯤ ꯈꯨꯌꯦꯛ ꯄꯤꯕ ꯑꯏꯕ ꯆꯦꯔꯣꯜ ꯂꯣꯏꯅꯖꯔꯛꯀꯅꯤ꯫ ꯃꯗꯨ ꯅꯠꯇꯗꯨꯅ ꯄꯥꯔꯇꯤꯒꯤ ꯂꯦꯇꯔꯍꯦꯗ ꯌꯥꯎꯗꯅ ꯆꯦ ꯃꯆꯦꯠ ꯑꯃꯗ ꯐꯣꯟ ꯅꯝꯕꯔ ꯑꯃꯗꯤ ꯑꯁꯥꯕ ꯃꯃꯤꯡ ꯑꯃ ꯍꯦꯛꯇ ꯊꯣꯟꯖꯤꯟꯗꯨꯅ ꯂꯩꯔꯣꯏꯈ꯭ꯔꯕ ꯄꯥꯔꯇꯤꯒꯤ ꯑꯍꯜꯁꯤꯡꯒꯤ ꯃꯤꯡ ꯐꯥꯎꯕ ꯁꯤꯖꯤꯟꯅꯗꯨꯅ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯄꯤꯌꯨ ꯍꯥꯏꯅ ꯂꯥꯛꯄꯁꯤꯡ, ꯒꯥꯔꯤ ꯋꯥꯏꯒꯦ ꯂꯥꯛꯄꯁꯤꯡ ꯑꯃꯗꯤ ꯃꯈꯜ ꯑꯃ ꯍꯦꯛꯇꯗ ꯇꯦꯡꯕꯥꯡ ꯄꯤꯌꯨ ꯍꯥꯏꯅ ꯂꯥꯛꯄꯁꯤꯡ ꯃꯇꯝ ꯆꯥꯅ ꯄꯥꯔꯇꯤꯗ ꯄꯥꯎ ꯄꯤꯕꯤꯔꯛꯎ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯅꯤꯡꯇꯝ ꯌꯥꯑꯣꯜꯒꯤ ꯃꯥꯏꯈꯨꯝ ꯎꯞꯄ ꯁꯥꯁꯤꯟꯅꯕ ꯃꯁꯥꯅ ꯃꯁꯥꯕꯨ ꯌꯥꯑꯣꯜꯂꯣꯏꯅꯤ ꯍꯥꯏꯖꯕꯁꯤꯡ ꯑꯁꯤꯕꯨ ꯃꯥꯂꯦꯝꯒꯤ ꯂꯩꯃꯥꯏꯗꯒꯤ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯄꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯅꯤꯖꯔꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫